ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯉꯁꯥꯏꯗꯒꯤ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯁꯅꯤ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯦꯟꯔꯤꯗ ꯅꯣꯡꯃꯩ ꯅꯝꯃꯛꯏ꯫ ꯍꯦꯟꯔꯤ ꯉꯛꯅ ꯅꯪ ꯃꯐꯝꯁꯤꯗ? ꯁꯅꯤ ꯃꯥꯅ ꯉꯝꯃꯅꯤ ꯃꯇꯥꯒꯨꯝ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯈꯟꯅ ꯈꯥꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯥꯅꯤ, ꯑꯩ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯪꯕꯨ ꯂꯥꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈ꯭ꯔꯕ ꯑꯩꯅꯤ꯫ ꯍꯦꯟꯔꯤ ꯃꯌꯥ ꯆꯤꯛꯂꯒ ꯃꯤꯅꯥꯏ ꯃꯆꯥ, ꯍꯨꯏꯅꯥꯎ ꯆꯥꯎꯅꯕ ꯌꯣꯛꯑꯒ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯛꯄ꯫ ꯁꯅꯤꯅ ꯂꯦꯡꯒꯅꯨ, ꯅꯪ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯕꯅꯦ꯫ ꯌꯥꯝ ꯊꯨꯅ ꯅꯪꯅ ꯀꯧꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯁꯦ ꯆꯠꯈꯣ ꯍꯥꯏꯌꯨ꯫ ꯁꯅꯤꯅ ꯀꯟꯅ ꯉꯥꯡꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃꯅ ꯁꯅꯤꯒꯤ ꯃꯈꯨꯠꯇ ꯚꯣꯞ ꯂꯥꯎꯅ ꯊꯣꯝꯃꯤ꯫ ꯁꯅꯤꯒꯤ ꯈꯨꯠꯇꯒꯤ ꯅꯣꯡꯃꯩ ꯇꯥꯈ꯭ꯔꯒ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯍꯦꯟꯔꯤꯅ ꯈꯨꯠꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯁꯅꯤꯕꯨ ꯅꯝꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯊꯥꯖꯤꯜꯂꯤ꯫ ꯁꯅꯤꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯒ ꯑꯉꯥꯡꯁꯤꯡꯗ ꯄꯨꯜꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯏ꯫ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ? ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪ ꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯐꯩꯌꯦ ꯆꯨꯝꯃꯦꯅ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯅꯆꯦꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ? ꯑꯩꯕꯨ ꯀꯥꯏꯅꯕ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯌꯦ꯫ ꯑꯩꯅ ꯃꯥꯁꯦ ꯁꯣꯛꯂꯨꯕꯗ ꯑꯩꯒꯤ ꯏꯆꯦꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯗꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯅꯣꯏꯒꯤ ꯃꯥꯡꯅꯕꯇ ꯇꯧꯕ ꯁꯃꯥꯖꯁꯤꯒꯤ ꯃꯍꯤꯛꯁꯦ ꯊꯝꯃꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯇꯣꯔꯤꯒꯦ? ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯋꯥ ꯉꯥꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯁꯨꯛꯄꯤ ꯄꯤꯗꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯅꯪꯒꯤ ꯂꯝꯍꯨꯏꯅꯕꯥꯏꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯍꯦꯟꯔꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯇꯨ ꯐꯛꯂꯥꯡꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯂꯦ꯫ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯏꯈꯦꯡ ꯃꯌꯥꯝꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯒ ꯍꯦꯟꯔꯤꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯍꯦꯟꯔꯤꯗꯤ ꯈꯥꯝꯕ ꯆꯪꯗꯦ꯫ ꯄꯤꯛꯇ꯭ꯔꯨ ꯀꯞꯄꯒ ꯍꯦꯟꯔꯤꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯁꯦ, ꯑꯩ ꯂꯥꯜꯂꯦ꯫ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯍꯦꯟꯔꯤ ꯃꯈꯨꯠꯀꯤ ꯏꯈꯦꯡꯗꯨꯒ ꯂꯣꯏꯅꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯆꯦꯠꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯍꯦꯟꯔꯤꯅ ꯑꯩ ꯅꯪꯅ ꯁꯥꯎꯕ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯇꯨꯡꯗ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯟꯒꯅꯣ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ꯫ ꯏꯈꯦꯡꯂꯛꯇ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯅꯩ꯫ ꯉꯁꯥꯏꯗꯒꯤ ꯐꯦꯐꯧ ꯂꯥꯎꯗꯅ ꯑꯉꯥꯡꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕꯅꯤ꯫ ꯇꯣꯝꯕꯤꯅꯥꯎꯁꯨ ꯌꯥꯎꯅ ꯈꯨꯕꯥꯛꯀ ꯈꯨꯔꯛꯏ꯫ ꯍꯦꯟꯔꯤꯒ ꯄꯤꯛꯇ꯭ꯔꯨꯒꯗꯤ ꯏꯀꯥꯏꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯔꯣꯏꯀꯣ? ꯄꯤꯛꯇ꯭ꯔꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯦꯔꯥꯡꯒ ꯀꯥꯟꯅꯔꯣꯏꯀꯣ? ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯒꯤ ꯄꯣꯀꯦꯠꯇ ꯃꯈꯨꯠꯇꯨ ꯁꯠ ꯃꯥꯔꯛꯏ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯛꯏ꯫ ꯃꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯤꯕ ꯃꯥꯜꯂꯤ꯫ ꯃꯌꯥꯒꯗꯨ ꯀꯥꯊꯣꯛꯂꯒ ꯂꯩ꯫ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯀꯔꯆꯤꯞ ꯂꯧꯊꯣꯛꯂꯒ ꯍꯦꯟꯔꯤꯒꯤ ꯃꯌꯥꯗꯨ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠꯇꯪ ꯎꯝꯁꯤꯜꯍꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯤꯍꯨꯟ ꯆꯟꯈꯠꯄ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯍꯦꯟꯀꯔꯆꯤꯞꯇꯨꯅ ꯌꯦꯠꯄꯤꯔꯛꯏ꯫ ꯌꯥꯝꯕꯨꯡ! ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯑꯅꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯕꯤꯖꯌꯂꯛꯁꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯑꯅꯤꯗꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯕꯤꯖꯌꯂꯛꯁꯃꯤ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯌꯥꯝꯕꯣ, ꯇꯥꯕ꯭ꯔꯣꯁꯦ? ꯍꯧꯒꯠꯂꯣ, ꯑꯩ ꯂꯥꯛꯑꯦ꯫ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯁꯥꯔꯒ ꯂꯩꯔꯤꯕ ꯇꯣꯝꯄꯣꯛ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯇꯣꯝꯄꯣꯛ ꯃꯥꯅ ꯉꯁꯥꯏ ꯄꯥꯎ ꯄꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯇꯣꯝꯄꯣꯛ ꯈꯣꯏ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯤ ꯑꯃ ꯃꯄꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯣꯁ, ꯄꯨꯂꯤꯁ ꯂꯥꯛꯑꯦ! ꯌꯨ ꯊꯛꯂꯝꯕꯗꯒꯤ ꯀꯥꯏꯗꯅ ꯆꯦꯟꯗꯣꯏꯒꯤ ꯇꯧꯅꯩ꯫ ꯇꯣꯝꯄꯣꯛꯅ ꯀꯥꯏꯗꯅꯣ? ꯅꯨꯄꯥ ꯑꯃꯅ ꯃꯣꯏꯗꯤ ꯅꯥꯀꯟꯗ ꯒꯥꯔꯤ ꯑꯣꯟꯅꯅ ꯊꯧꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯨꯔꯒ ꯆꯠꯂꯒꯦ꯫ ꯅꯣꯏꯁꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯅꯕ ꯇꯧ꯫ ꯅꯨꯄꯥ ꯑꯃꯅ ꯕꯣꯁ, ꯃꯐꯝꯁꯦ ꯄꯨꯂꯤꯁ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯗꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ꯫ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯕ ꯈꯪꯗꯕꯩꯅꯦ꯫ ꯕꯣꯁ, ꯆꯦꯟꯕ ꯌꯥꯔꯣꯏꯌꯦ꯫ ꯇꯣꯝꯄꯣꯛ ꯍꯦꯟꯔꯤ ꯅꯠꯇꯅ ꯃꯁꯤ ꯇꯧꯅꯕ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯇꯣꯝꯄꯣꯛ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯕꯤꯖꯌꯂꯛꯁꯃꯤꯗ ꯀꯣꯜ ꯇꯧꯏ꯫ ꯕꯤꯖꯌꯂꯛꯁꯃꯤꯅ ꯍꯦꯜꯂꯣ ꯌꯥꯝꯕꯣ, ꯑꯩ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯀꯩꯒꯤ? ꯕꯤꯖꯌꯂꯛꯁꯃꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯦ꯫ ꯇꯣꯝꯄꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯅꯨꯡꯁꯤꯕꯤ, ꯉꯁꯤꯁꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯁꯤꯟꯅꯩ꯫ ꯕꯤꯖꯌꯂꯛꯁꯃꯤꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ? ꯇꯣꯝꯄꯣꯛꯅ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯕꯨ ꯆꯤꯡꯌꯥ ꯑꯃꯗ ꯏꯔꯥꯡ ꯇꯧꯔꯒ ꯄꯨꯕꯤꯔꯒ ꯆꯠꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯗꯣ ꯑꯩꯅ ꯐꯕꯅꯤ ꯍꯥꯏꯅ ꯍꯦꯟꯔꯤꯗ ꯇꯝꯁꯤꯜꯂꯦ꯫ ꯑꯩꯕꯨ ꯍꯦꯟꯔꯤꯅ ꯍꯥꯠꯅꯕ ꯃꯥꯅ ꯁꯤꯜꯂꯤꯕ꯫ ꯕꯤꯖꯌꯂꯛꯁꯃꯤ ꯃꯩ ꯍꯧꯔꯦ꯫
हानदगी खरगा पिक्ट्रू याद्रदुना लेबगा अमुके हेना सावरे मफम दिकाइदनो आई पुलिस पुरगा लाके तोंफोक नोकफे तौरगा वारोय चिंगदने याबुंग आई हौजिमक लागे फोन थमेको तोंपोक फोन दु ककलगा कमदौवे हेनरी नंग तोंपोकती हेनरी लाकले हाइबा खंगबा नते माना पिक्ट्रूगी मनाक्ता लाकपदा हेनरीगा पिक्ट्रूगा कोनरगा लेरंबदु उबदा चंगसिलगा हेनरीदा उतुपना थोमी हौखिबसिंगदु निंगसिंगलगा तोंपोक हाउतबा मिनोक अमनोई विजयलक्ष्मी कप्पगा कइनो तौरिबो मतौसिबो तोंपोक केमता खुमदे तुमिन्ना येंगलगा लै हेनरीगा पिक्ट्रूगदी याम पाखना किरो येंगनरगा लैरे विजयलक्ष्मी याम साउना संगसिलगलगा पिक्ट्रूगी ममाइदा खुपाकना थाजिल्ली हे ओक्तबी लमचत नाइदबी नंग नाइगी नुपाबु हातनबो होनरी पिक्ट्रू ममाइदु पाइरगा हेनरीदा येंगलई मिटलू अनीदगी पिरांगना लेपा लेतना चेंथरई विजयलक्ष्मीना नम्माना पाना वारकपा ngamdabado मपान थोगलेने नंग अइना लेमना तोये नंग पुलिसता सिंगरगा ननमदो तत्पा मखै फुदेनगे हेनरीना कौबा पुलिसिंगदु मफमदुदा थुंगलरे पुलिसिंगदुनासु पिक्ट्रू लांदे तोंपोक लाली हाइबा खंगमनिना संगसिलके तौवी हेनरीना चंगलकनु हाइना मंगक्तु हाइरई विजयलक्ष्मीदी तोंपोकी ओइदबा मयामदुना साउनिंगबना सुम हेंजिलई चंगसिलगा अमुकसु फुदोइगी तौरई पिक्ट्रू मथवाई सोकना हेनरीदा येंगई हेनरीदी मंगक्तु लुकथरगा लै विजयलक्ष्मीना पिक्ट्रूगी ममाइदा अमुकसु थारके तौई हंदक्ति हेनरीना खुलै थुना ngakthoklaga पिक्ट्रूगी ममांगदा पिक्ट्रू सोकपा यारोय हाइना लैरे विजयलक्ष्मीना ना हेनरीना चे मागी मरा लैतिये पुलिस अमना हाइरई नुपी मचासिगी मरा लैते तोंपोक हारिबा नुपा असिना नुपी मचासी फारगा पुरकपने विजयलक्ष्मी मिलुदगी पिरांग इहौरई तोंपोकता अमुकसु येंथोरई अदुबु तोंपोकती मसादु लेंगबा ngamdadana लेरमी पुलिसतुना अमुकसु मखा तारई असिदा नतिये माना ngang-singse फारगा तौरमीबा मयामसे येंगो विजयलक्ष्मीदी तौरमीबा मतौदु मंगदा चप मानै तोंबिनाव अंगांग ओइजरसु मोइना तौनरीबा इंगित मयामदु लोइना खंगी याम साउना हाइरई मसिगी नुपासिंगसिना अखोइबु आदा पुरगा मीगी पुक्का लोइना कोथोइने अदुगा मिंगोंदा योलिबा तु सिगी ममित याउदबा मयामसे माना ममित लोइन कोथोइने वाहैदु ताबदा विजयलक्ष्मी लैमाइदा ngेक्लाउना फमथकी मीना कौबा ngang-बा अमत्ता याद्रे हेनरीसु याम पाखतना मचेबु कौकौदना याम कन्ना होतनै अदुबु विजयलक्ष्मी वा अमत्ता ngang-खिद्रे पुलिसिंगदुना तौरगा अंगांगसिंग अमदी पिक्ट्रूसु याउना मयुमदा पुनबा तौरी हेनरीदी मचेगी फिबमदु उबदा पिक्ट्रूगा लोइना काउख्रे पिक्ट्रू चंगसिलगा हेनरीगी खुदांगदा पाइरुई अदुगा हाइरई दा हेनरी मसादु असाउबा फाथबा ngamdraduna पिक्ट्रूबु लाक्तना इलई आई कनामतगी वा ताबा पामदिये आई इंगना चिंगना लैजगे असी हाइरगा हेनरी पिक्ट्रूदा हन्ना येंगलमदना गाड़ी थौरगा मचेबु पुदुना चटख्रे पिक्ट्रूदी अंगाउबी अमगुम थमोय सोकना हेनरीबु तानरई ngaikuo da nangbu aingonda nang thadokuna chatkino haina hairamaga ai oina thadokuna chatlabo da nang aiga lapnaba mikupda nangi roibo oigi hairamba nangna ngasi aibu thadokuna chatlabo aigi kari iralno amukta hairamo ai nangi nafamda kari lankrage pulisingduna piktrubu namdana mayumda pubirakle piktru kappaga adum leire mayum yauroba phawba kappa lepte तोंबी सुथोंगादा याम वाना वाखर नुंगाइतना मसादु तुफक तुफाई चन्ना लेरमी तोंबी नाव मपा उबदा कप्पगा कौरई पाबा तोंबी मचागी खोंजेल दु ताबदा येंथोरई मतम कुइरबगी तुंगदा मचाबु उजबदा हराउबना अवाबा पुंबा काउख्रे इचा तोंबा तोंबी नाव चेंसिलगा मपादा कोनसिली अदुगा कप्पगा हाइरई पाबा अइबु तामोसनीना फारगा थमिबा यामना सुफुई चाकसु पिजदिये तोंबीदी मचागी वहाई ताबदा अंगक्व फंगना साउरे महा वाथीबीगी मचा नंग खंगलोइद्रदा युमसिदा मतुंग जंगओ अइना नंगक्तु कक्कदबने तोंबी नाउना मादी पुलिसना फाख्रे तोंबीना इचा तोंबी कइनो ngasiगी नुमिसिदा युमसिदा थोकलिबा तारिबा मयामसिबो पिक्ट्रूदी करिमता खुमदे तुमिना मंगदना लेरे मपीसु लेपा लेतना तारई तोंबीना नचेदुसु ओंथोकना मतांग चादना चटलिने हे मीगी मयुमदुदा पिक्ट्रू ममितु लाउथोअगा ngakna करिबो तोंबीना अइना हाइबदी मा चटनिंगसु कोना चटपा याय हाइबने अदुगा मीगी नुपादुना सोमदा हॉस्पिटल दा लेरे अदुगा माना मीगी युमदुदबो लैनी हाइना चटलिसिबु हौनब्रो
nupa machadu leiringi fau macheduna matam khara sida leijasan hairamini Pictru makok machadu puba ngamdre yumgi awaba nusibagi awaba mokpagi awaba mayapsi khanjilaga imungda prap changkhre Policing dudi ngasaidagi moina khonjal hauna ngangna badu taraga ngakna lei Tombi mana pangbagi haunabi khonjal hauna hairai ai bunga madugi hurat ba mahapa pigi machado hatokho Police dudi kemta khanjaba nate khura adudi court na lepkadaba wane Tombi na Kariya asiyangbra ne hoi khura Tombi na adoi cha sa noibo chak pijaningdabadi natte ko cheng lehodabani Wahai du tabada police singdu mamit singdu tingak yam ngakna yengna duna leire Tombi nauna kaka sauno aikoi pabase masagi mana yadabani police duna oh fare adudi kaka khoi amu yaurage ko ado noi cheche da su hayu ko hayeng nangi hakchang du su check tokthoknaba Tombi nauna hoi kaka police singdu chatkibaga Tombi mapa macha su imungda changai Somdana yumda thembi lakpagi lan taunari he minai nupi minai bala adi se kolika se loina fengdo o leimana hayengdagi kolik fengnaba fisu fisam taunaba nupi singdo amata yumsida laktana haiko aikoi minai nupi amala abanina paisa tingdrasu yare thembi di ngangi ba mayamdu chinkumba sungamda mapisu lepa leitana tarei mana khanjaruba mayamduga tauthora iba singduga isinga thauga pangkhak oire Thembi upai leitraduna thabak singdu loisilli talaktuda Henry machebu kolaga imungda changai mayamdu Vidyalakshmi gi fibam ubada pakhatnare leimana imagi bema kedaurage nang Vidyalakshmi mitudagi pira lepa leite adubu wadi ngangde Henry su kemta haidre sauba khotpasu amatta tawdre Vidyalakshmi gi kada pusimbiraga famungda hifalle mayamduna hangliba wahang singdu amatta paukhum pide Vidyalakshmi di magi famung mamangda tongpoka maga punna kapminaba photo ama thetpadu ubada masadu leiba yadre adwaida leiramba pochai singdu langba thugaiba haurakle mayam changdana phanai ngahak leiraga magi sor phunbidu amuk haurakle mayamdu pakhatnaduna doctor kauduna kanna laikatnare Henry magi kada changi asawbaduna pictru magi kokta changde tongpokta buni mara uriba machegi phibam kari oini khanmada wakhal fathaba ngamdre Somdana ngasigi chakadu Tombina fazana thongi pictru di famungdagi Henry ta pusonduna leire da nang aingonda kai hairamge nuksibase asu wabro ai khangba ngamdiye nang napuk yam phatte ko Pictru hik lau khai kapi tanjaduda Tombina ibema chak sarasila o icha tomba Tombinau masadu anaba mayamduna yam warabani adubu angang oijarasu hauzik sanariba matha mayamduna ma wa amata haiba ngamdre Tombinau Pictru bu kaubala e chemcha chak sarasila o Pictru mapidu taithok chemcha chaningdiye nang pabaga punna chathuro Tombinau su kapai ai chemcha yaudra di charoye hana dongna aikoi ani punna chak munaraga chase Pictru na charoi fana hairasu Tombinau na yadraduna upai leitre Pictru chak chanaba thorai Tombina se nachinau pa chaminau se Tombinau kuina chawa fangboi phangdaboi leibadu ngasidi maning tamna chak tu chare talaktuda Tombinau chak charambadagi I hadorai Pictru pakhatna angang kaidorage baba angang se kainom tawkhre icha tomba kaidorage Pictru na baba doctor puna batokse Tombinau bu mapa macha ko chen dana gari ama wairaga doctor da pukhatkhre Hospital yaura phawada amada fange ngamaroi haire amada fange ngamaroi haire singak tangainare aroibada sizada oina haukhre moishu doctor nurse kaya amana ko chen dana yengli Pictru mathai wana makut ani du lonaraga thamoida chena ishorgi mafamda thongni jai Tombi su masadu leiba yadre ngahaktangi tungda doctor thoglai Tombinau gi mi yaubro Pictru sensili doctor sida leye doctor na angang se magi kidney transfer tawkhibro Pictru yam ngakna adudi tawkhiba leitiye
ꯗꯣꯛꯇꯔꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯤꯗꯅꯤ ꯅꯥꯝꯃ ꯌꯥꯎꯗꯤꯌꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨ ꯃꯀꯣꯛꯇꯨ ꯀꯟꯅ ꯄꯥꯏꯔꯒ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯃꯈꯥꯗ ꯐꯝꯊꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯈꯩ ꯀꯞꯄꯛꯏ ꯗꯣꯛꯇꯔꯅ ꯉꯥꯏꯈꯨꯋꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯉꯥꯡꯁꯤꯒꯤ ꯃꯕꯨꯛꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯐꯤꯕꯝ ꯆꯥꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒꯤ ꯃꯃꯤ ꯂꯩꯔꯤꯕꯁꯤꯅꯤ ꯄꯤꯛꯇ꯭ꯔꯨ ꯁꯠꯊꯠꯂꯛꯏ ꯗꯣꯛꯇꯔ ꯑꯉꯥꯡꯁꯦ ꯃꯤ ꯐꯠꯇ ꯑꯃꯅ ꯐꯥꯔꯒ ꯂꯩꯔꯝꯃꯦ ꯉꯁꯤꯈꯛ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯐꯪꯖꯕꯅꯦ ꯗꯣꯛꯇꯔꯁꯤꯡꯗꯨ ꯈꯨꯗꯛꯇ ꯋꯥ ꯇꯥꯅꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯁꯤꯜꯂꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯗꯛꯇ ꯇꯧꯔꯦ ꯑꯍꯤꯡꯗꯨ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨꯒ ꯇꯣꯝꯕꯤꯒ ꯇꯨꯝꯗꯅ ꯋꯥꯈꯜ ꯋꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕ ꯇꯨꯡꯗ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯗꯣꯛꯇꯔ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯗꯣꯛꯇꯔꯅ ꯑꯉꯥꯡꯁꯤ ꯃꯥꯅ ꯍꯤꯡꯂꯕꯗ ꯍꯟꯗꯛ ꯇꯥꯁꯦ ꯃꯁꯤꯐꯥꯎ ꯐꯥꯕ ꯐꯥꯗꯕ ꯍꯤꯡꯅꯤ ꯌꯥꯔꯣꯏ ꯃꯥꯒꯤ ꯀꯟꯗꯤꯁꯟ ꯌꯥꯝ ꯂꯨꯏ ꯄꯤꯛꯇ꯭ꯔꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯗꯣꯛꯇꯔ ꯑꯉꯥꯡꯁꯤꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯁꯤ ꯍꯥꯏꯔꯒꯗꯤ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯟꯕ ꯉꯝꯃꯣꯏ ꯃꯣꯏꯅ ꯀꯤꯗꯅꯤꯁꯤ ꯂꯧꯊꯣꯛꯂꯕ ꯇꯨꯡꯗ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯗꯤ ꯐꯗꯧꯅꯤ ꯁꯤꯅ ꯍꯦꯟꯅ ꯑꯉꯥꯡꯁꯦ ꯃꯁꯥ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯀꯔꯤ ꯎꯄꯥꯏꯅꯣ ꯗꯣꯛꯇꯔ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯑꯊꯨꯕ ꯃꯇꯝꯗ ꯀꯤꯗꯅꯤ ꯗꯣꯅꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯄꯤꯛꯇ꯭ꯔꯨꯅ ꯗꯣꯛꯇꯔ ꯑꯩꯉꯣꯟꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯥꯞꯆꯒꯦ ꯗꯣꯛꯇꯔꯅ ꯅꯪꯁꯨ ꯌꯥꯝ ꯅꯧꯔꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯍꯣꯏ ꯍꯥꯟꯅ ꯇꯦꯁ ꯇꯧꯁꯤ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯌꯦꯡꯁꯤ ꯑꯗꯣ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯜ ꯅꯨꯡꯒꯤ ꯐꯤꯕꯝꯗꯤ ꯋꯥꯠꯄ ꯌꯥꯗꯦꯀꯣ ꯉꯔꯥꯡ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯁꯤꯒꯤ ꯆꯥꯔꯖ ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯩꯀꯩꯅꯣ ꯍꯥꯟꯅ ꯄꯦ ꯇꯧꯁꯤꯟꯈꯣꯀꯣ ꯄꯤꯛꯇ꯭ꯔꯨ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯗꯦ ꯍꯦꯟꯔꯤ ꯈꯣꯏꯗꯒꯤ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥꯗꯨ ꯂꯩꯕꯅꯤꯅ ꯂꯥꯏꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯣ ꯑꯃꯠꯇ ꯋꯥꯠꯆꯔꯣꯏꯌꯦ ꯑꯉꯥꯡꯁꯤꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯗꯣꯛꯇꯔꯅ ꯀꯟꯕꯤꯌꯣ ꯍꯣꯏ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯕꯅꯤ ꯑꯦꯅꯤꯋꯦ ꯀꯩꯝꯇ ꯈꯟꯒꯅꯣ ꯏꯁꯣꯔꯕꯨ ꯊꯥꯒꯣꯟꯅꯁꯤ ꯑꯁꯤ ꯍꯥꯏꯗꯅ ꯂꯩꯅꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯆꯦꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯣꯝꯗꯅ ꯅꯤꯂꯝꯅ ꯍꯦ ꯁꯤꯒ ꯁꯨꯕ ꯌꯥꯎꯈꯣ ꯊꯦꯝꯕꯤꯅ ꯏꯆꯦ ꯆꯥꯛ ꯊꯦꯡꯉꯅꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯔꯒꯦ ꯅꯤꯂꯝꯅ ꯃꯤꯅꯥꯏ ꯍꯥꯏꯁꯤꯗꯤ ꯃꯄꯨꯅ ꯍꯥꯏꯔꯤꯈꯩ ꯇꯧꯗꯧꯕ ꯄꯨꯝꯅꯃꯛ ꯅꯪꯅꯕ ꯇꯧ ꯆꯥꯛꯁꯨ ꯅꯪꯗꯕ ꯌꯥꯔꯣꯏ ꯊꯦꯝꯕꯤꯗꯤ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯤ ꯄꯤꯛꯇ꯭ꯔꯨꯅ ꯐꯣꯟ ꯇꯧꯔꯛꯄꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯨꯊꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯃꯄꯨ ꯁꯥꯔꯒ ꯂꯩꯔꯤ ꯊꯦꯝꯕꯤꯅ ꯃꯨꯊꯤ ꯁꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯃꯨꯊꯤ ꯈꯨꯖꯤꯟ ꯐꯦꯡꯉꯒ ꯍꯥꯏꯔꯛꯏ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯊꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯔꯒ ꯋꯥꯖꯥꯎ ꯉꯥꯡꯒꯅꯣ ꯃꯨꯊꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯇꯥꯂꯛꯇꯨꯗ ꯂꯩꯃ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯤꯗꯤ ꯀꯩꯝꯇ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯇꯧꯗꯅ ꯂꯩꯔꯦ ꯃꯨꯅꯥꯅ ꯁꯦ ꯏꯕꯦꯝꯃ ꯑꯩ ꯇꯧꯕꯤꯒꯦꯁꯦ ꯅꯪ ꯑꯃꯁꯦ ꯂꯣꯏꯁꯤꯜꯂꯣ ꯊꯦꯝꯕꯤ ꯍꯔꯥꯎꯅ ꯊꯕꯛꯇꯨ ꯃꯨꯅꯥꯟꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯊꯦꯝꯕꯤ ꯌꯥꯝ ꯇꯞꯅ ꯇꯥ ꯃꯨꯅꯥꯟ ꯑꯩ ꯏꯆꯦꯒ ꯑꯝꯇ ꯎꯅꯒꯦ ꯃꯨꯅꯥꯅ ꯅꯠꯇꯦ ꯏꯕꯦꯝꯃ ꯀꯣꯟꯅ ꯁꯥꯟꯅꯧꯋꯣ ꯀꯩ ꯋꯥꯅꯣ ꯊꯦꯝꯕꯤꯗꯤ ꯕꯤꯖꯌꯂꯛꯁꯃꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯁꯥꯎꯔꯤꯕ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯨꯗ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯃꯨꯅꯥꯟꯁꯨ ꯈꯔꯒ ꯊꯤꯅ ꯇꯧꯕꯤꯕꯒ ꯋꯥꯁꯤ ꯑꯃꯨꯛ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯒ ꯊꯦꯝꯕꯤꯗ ꯑꯁꯦꯡꯕ ꯍꯥꯏꯗꯦ ꯅꯝꯗꯅ ꯊꯦꯝꯕꯤꯅ ꯆꯪꯉꯛꯏ ꯁꯣꯝꯗ ꯕꯤꯖꯌꯂꯛꯁꯃꯤ ꯃꯆꯤꯟꯗ ꯀꯟꯅ ꯁꯣꯜꯂꯤ ꯏꯌꯥꯝꯕꯣ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯆꯨꯝꯕ꯭ꯔꯣ ꯅꯪ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯁꯤꯕꯣ ꯕꯤꯖꯌꯂꯛꯁꯃꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯈꯩ ꯀꯞꯄꯤ ꯇꯥꯂꯛꯇꯨꯗ ꯊꯦꯝꯕꯤ ꯆꯪꯉꯛꯏ ꯍꯔꯥꯎ ꯍꯔꯥꯎ ꯕꯤꯖꯌꯂꯛꯁꯃꯤꯅ ꯃꯥꯕꯨ ꯌꯥꯔꯦ ꯈꯪꯅ ꯊꯦꯝꯕꯤꯅ ꯏꯅꯝꯃ ꯕꯤꯖꯌꯂꯛꯁꯃꯤ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯇꯣꯝꯄꯣꯛꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯄꯥꯝꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯃꯩ ꯍꯧꯔꯦ ꯕꯤꯖꯌꯂꯛꯁꯃꯤꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏꯗꯤ ꯀꯩꯗꯧꯕꯅꯣ ꯊꯦꯝꯕꯤꯗꯤ ꯑꯗꯨ ꯍꯥꯏꯔ ꯐꯥꯎꯕ ꯀꯔꯤꯝꯇ ꯈꯟꯗꯦ ꯇꯨꯃꯤꯟꯅ ꯆꯪꯉꯛꯑꯒ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯑꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯎꯕꯗ ꯕꯤꯖꯌꯂꯛꯁꯃꯤꯒ ꯇꯣꯝꯄꯣꯛꯀ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩ ꯕꯤꯖꯌꯂꯛꯁꯃꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯆꯈꯥꯏꯕ ꯍꯧꯔꯛꯏ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝꯗꯨ ꯌꯥꯝ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯏ ꯕꯤꯖꯌꯂꯛꯁꯃꯤ ꯄꯣꯠꯆꯩ ꯆꯈꯥꯏꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯃꯤ ꯁꯣꯔꯗꯨ ꯊꯤꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯏ ꯍꯦꯟꯔꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯨꯊꯤꯅ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯤꯜꯂꯝꯅꯤ ꯊꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯆꯨꯝꯅ ꯍꯦꯟꯔꯤ ꯃꯌꯥ ꯆꯤꯛꯂꯒ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯀꯥꯁꯤꯗ ꯀꯅꯥꯝꯇ ꯆꯪꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯅꯥꯅ ꯆꯪꯍꯜꯂꯤꯅꯣ
ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯍꯦꯟꯔꯤ ꯃꯈꯥ ꯇꯥꯔꯛꯏ, ꯀꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇ ꯆꯪꯕ ꯌꯥꯔꯣꯏ꯫ ꯋꯥ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯩ ꯍꯧꯅꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯖꯦꯝꯁ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯃꯅ, ꯍꯩ ꯀꯩꯗꯧꯔꯒꯦ ꯑꯆꯧꯕ? ꯖꯦꯝꯁ ꯃꯊꯥ ꯁꯥꯅ, ꯇꯣꯝꯄꯣꯛꯇꯣ ꯃꯥꯅ ꯑꯉꯥꯡ ꯈꯔ ꯃꯣꯔꯦꯗ ꯄꯨꯔꯒ ꯃꯃꯤꯠ ꯂꯧꯊꯣꯛꯄ, ꯀꯤꯗꯅꯤ ꯂꯧꯊꯣꯛꯄ ꯇꯧꯔꯝꯃꯦ ꯍꯥꯏꯔꯤꯌꯦ꯫ ꯇꯨ ꯉꯁꯤꯒꯤ ꯄꯥꯎꯆꯦ ꯁꯤꯗ ꯌꯥꯎꯔꯤꯁꯤ꯫ ꯍꯦꯟꯔꯤꯅ, ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯌꯥꯔꯦ꯫ ꯖꯦꯝꯁꯅ, ꯉꯁꯤ ꯀꯣꯔꯠꯅ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯐꯣꯡꯗꯣꯛ ꯆꯔꯥꯛꯁꯦ꯫ ꯂꯩꯃ ꯄꯥꯈꯠꯅ, ꯀꯩꯅꯣ ꯏꯕꯦꯝꯃꯒꯤ ꯐꯤꯕꯝꯁꯦ ꯀꯩ ꯑꯣꯏꯅꯤ? ꯍꯩ ꯅꯣꯏ ꯀꯅꯥꯅꯣ ꯇꯧꯔꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯑꯝꯇ ꯃꯥꯕꯨ ꯀꯟꯅꯕ ꯇꯧꯋꯣ꯫ ꯍꯦꯟꯔꯤꯅ, ꯀꯩꯒꯤ ꯃꯥꯕꯨ ꯀꯟꯕ? ꯃꯥꯒꯨꯝꯕ ꯃꯤꯁꯤꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯀꯗꯧꯅꯤ꯫ ꯖꯦꯝꯁꯅ, ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯏꯕꯦꯝꯃꯒꯤ ꯐꯤꯕꯝꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯍꯦꯟꯔꯤ ꯃꯀꯣꯛꯇꯨ ꯉꯥꯎꯔꯦ, ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯈꯪꯗꯦ, ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯍꯦꯟꯔꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯃ ꯊꯦꯝꯕꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯏ꯫ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯅ ꯃꯤꯒꯤ ꯃꯀꯥꯗ ꯀꯩ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯆꯠꯂꯤꯅꯣ? ꯂꯝꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯁꯥꯂꯥ, ꯅꯪ ꯍꯥꯠꯇꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯊꯦꯝꯕꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯅ꯭ꯌꯨꯇꯟꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ꯫ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ? ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯒꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ?